ꯑꯍꯥꯟꯕ ꯃꯛꯇꯗ 이름ꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛ ꯄꯨꯅꯨꯡ ꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯀꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ चैनल असी नैनजगदबा असी पेज नंबर 38 तनी अदुदि आई हौजे मथंग मथंग नैनजरकलगे पेज नंबर 38 मितैलोल वाहेइथांगनाउ मितैलोल डिक्शनरी चामगा हुंबुमरी सुबा वाहेदा कबालै मिंता नाउन लै मखल अमा a kind of flower 164 word kabalay in Meeteilol grammar mingta in English grammar noun lay makhal ama the meaning of kabalay in English is a kind of flower habidi lay makhal ama Samuga bumanga suba wahida kaba sini minta noun maru marang makhal ama kabab sini cube a species berry 165 word kabasini in Meeteilol grammar mingta in English grammar noun maru marang makhal ama kabab sini in English the meaning of kabasini are cube a species berry chamaga humutaru suba wahida kabak chauki mingta noun asamba maongi chauki in English meaning is ordinary wooden chair 166 word kabak chauki in Meeteilol grammar mingta in English grammar noun asamba maongi chauki the meaning of kabak chauki in English is ordinary wooden chair 166 word kabak chauki in Meeteilol grammar mingta in English grammar noun asamba maongi chauki the meaning of kabak chauki in English is ordinary wooden chair. This is the map of Manipur. This is the northeastern part of India. This is Manipur and this is the enlarged form of Manipur. Meeteilol is also known as Manipuri language. Meeteilol is the state language of Manipur. Meeteilol is the original mother tongue of Meetei, present in Manipur and present in outside Manipur, in India and outside India, in other part of the world. Now, let us discuss the next part of Meeteilol dictionary. This is the map of Manipur. Manipur is present in the northeastern boundary of India. Next, let us discuss the remaining part of Meeteilol dictionary. Samaga humbutare suba wahida kabak khanba mingta noun chairak piba oina kaya maya kathok handuna thamba
Chairak piba oina maya kathok handuna thamba. The meaning of kaba khanba to the mouth wide open as punishment. Ay dandi ama oina maya kathok handuna thamba. 167 word kaba khanba in Meeteilol grammar minta in English grammar noun. Chairak piba oina maya kathok handuna thamba. Chairak piba oina maya kathok handuna thamba. The meaning of kaba khanba in English is to the mouth wide open is punishment. Samaga humunipan suba wahida kabirai minta noun lay makal ama a kind of flower. Indian oleander, Nerium indicum. Kabirai angangba, red oleander. Kabirai angauba, white oleander. 168 word kabirai in Meeteilol grammar minta in English grammar noun. Lay makal ama in English the meaning of kabirai is a kind of flower. Indian oleander, Nerium indicum. This is scientific name of kabirai. Kabirai angangba, red oleander. Kabirai angauba, white oleander. Makatarpa oina Meeteilol gi mayek sing ase English make ta ithok matamda karam onthokadage haibado makataba nainaji. Now let us discuss about the transformation of Meeteilol to English alphabet. Makatarpa amuk nainarsi Meeteilol asi English make ta karamna ithokadage haibado Meeteilol yekchalon Meeteilol spelling. Acid number 1 da acid number 1 maru haibagi matang se naina jagadawni maru ase falling toni unapta lum hape mase falling toni unapta lum hap targadi mase falling toni o ga manai unap se da lum yaudra targadi mase rising toni yuga manai. From this we know that this is when lum is added to the right side of unap. This is falling tone FD. Then in English it is equal to OO. But when lum is not added to the right side of una, then this is rising tone and is equal to U. S3 1.1 falling tone maru. This is falling tone because lum is added to the right side of una. Aduna maru and sumaina parni unapsida lum hap targadi o ga banare. Uhaigi maru. Neda uhaigi maru hai matamda falling tone hoy maramna unapsida lum hape. Uhaigi maru. Seed of the fruit, bone of the peace. S3 1.2 da rising tone da haibadi unapsida da lum tap tabagi matang da wahai ma irakadabani unapsida lum tap ta targade mase kariga mane habda English da iuga mane. Here maru hopam horakpam origin. From this we know that when lum is not added to the right side of una, then maru is rising tone. Maru. The meaning of maru when hopam or horakpam. Horakpam in English hopam. Horakpam origin. Therefore the meaning is different when lum is added
to the right side of unab, or when lum is not added to the right side of unab. Mathangda S3 number 3 gida inuki matangda amu hajarake. S3 number 2 की मतंग दा मुंग ने नजर के S3 number 2 दी थंबा है बन ये S3 number 2 थंबा मसी वाही की मतंग दा ने नजर के थंबा बादा अतब हाफ्तुना सिजिन दे थंबा हाइबिसे दा बादा अतब हाफ्ते मसी मतंग दा हजर के बादा अतब हाफ्तुना सिजिन दे ba pa amasu na maye sing asi wahaigi aroiba maye oiraba maye singi hek mamangda habidi oida number 1 da lonsum leiraba natraga anisubada inung anipun khon khujing leirabadi ba pa amasu nada atab hapte masina haibsi karino habida ba haiba may asina wahigi aroy bada leirba adu ba haiba may adu hek mamang da lonsum leirba haibidi sumaina mit lonsum je leiba sumaina ba gi hek mamang sida oida lonsum leirba hai sida mit lonsum leiri sumaina natragana inung anipun khon khujing leirabadi ba pa amasu nada atab hapte se khudam oina harbada lakpa haiba matamda pa haiba mapung may asigi mamangda kok lonsum lay adana pa sida when atab haploi lakpa English ta meaning da come paiba haiba matam sida bagi mamang sida inung anipun khon khujing lay haibadi paiba haiba ji ai hariba inung anipun khon khujing hai English sarga dip thong ji lay makhada masa khaina najar ke hajar ke pagi mamangda kok lonsum lay pagi mamang ja kok lonsum lay masangda pada atab hapte masangda paiba haiba wahai asida ai haiba inung anipun khon khujing dip thong lay bada atab hapte maramaduna paiba haibadi ai haibadi thongji lay maramaduna bada atab hapte aduga lakpa haiba matamdadi pagi mamangda lonsum layba maramna sida layba pa haiba may asideda atab hapte makhataba amuk hajirake S number 3 sida na sida inap sida lum tape anipun haib sida inap sida lum tape masigi matangda hajirake S number 3 inap asi rising tone sina I gamane ada inap lum sina falling tone mase e gamane mid inap me rising tone da me haibadi English ta spider hai insects aduga falling tone da inap sida lum tapi adu falling tone adu tadi me hai sigi meaning na human being masih kenari ji kainu da inap sida lum tap ta targadi mase rising tone mari khudam oina haibada me haibase spider ni haibadi insect amani karigumba inap sida lum tap traba rising tone orba karigumba inap sida lum tap targadi falling tone orgadi me haibadi human being me ibani maramadana inap sida lum tap amasung tap tabase magi wahan to khenai mafam asida yingsin gadabadi kainu haibada inap amasung inap lum mase are secondary symbol
haibadi mitei mek haraga mitei londa haraga saitap asini maramaduna aikhoina mapung mayek sing asigi wahanthok parku matamda inap amasung unap sidaida lum tappaga lum taptabaga haibadi lum tappadana falling tone lum taptragana rising tone oi maramaduna tongan tongan ba wahanthok lai lum hapagadi saitap tudaida maramasina aikhoina saitap mayek sing asi sejinaba matamda lum hap kadra natraga hapoidra haibse aikhoina mayek sengna yengsinba ama changi lum hapum sum haptabaji mongtame khangaudragadi aikhoina wahanthok ase lana satkhigani maramaduna aikhoina nainajariba jidida nainajariba asi Meeteilol gi lonsat lon ase masida yumpham oiraga fajana nainajabani amadi English ka nainarapunina English ki lonsat lon English ki grammar su adum karga nainai maramaduna Meeteilol gi lonsat lon grammar asi yaurega si narega Meeteilol gi Waaheithangnau ase mathang mathang irakpani mathang dasu Meeteilol gi Waaheithangnau ase leptuna asumak ijerakigani phongdok charakigani upload tawjarakigani channel asibu ahanba yengbu orgadi channel ase like tawbiyu subscribe tawbiyu amadi awara pa kaya haibiru mathangi upload tawu matamda semdoksage yembiriba khudima compromisorna ikai kumnaba uchari channel asigi mami Manipur languages features haina kaujai mathangi upload tawu matamda aikhoi puna amu unaminasi